Public discourse recalling our identity hai ba thing pa ko chakador ba do warakli ba manipur ki warakli ba law and order ki situation si khatar na ma moiraga matam khara ki to chare hai ba thoramasi warakli ba film masi thatitan normal lak ta ba matam law and order ki film masi pagala paga manipur ki to ba khungam singna khunda ai ba pangal chile no maroina साधना और पाइपुना मुख्य वफंदा पापो की मैगे ने की करेंगे वो और जलम तक पीछे के मध्य सही जा गया मणिपुर का खुदा लेता अपना लेता बा मणिपुर रिया में लेता बा पागल सिंगी वर्बा तो पा चन्ना कांगोन चन्ना भी इसे चचे इधर यूले करे ले रंबा क्या रूप मुंशी लगनी बा असीगा कंचना बा मधी मणिपुर दा खुदा लेता बा और खुदगी ngasi phawada lamdamasida lakpa singna kaya bo mayong ya kiba kaya du tungi role na khangau na mai damakta manipur ki tongan ba paganda ko khungam sing chat tuna miyam ga khanna leina ba amadi ya tamna na ro ki thoro mama la ko ta tramanga ki ta tramanga asidagi Auto kan ena mamangda lauthok chakiba do ngasi da sei ahum phajal kadawra ba tangu leita dawa filom amada laiba manipur ki laibai ta asida angaudana amuka ena filom chojal lakba au kiba kam tarik ki ahing dari horaga adum laba kawaning na thobo amana maram horaga mioi manga pibi angang ma yang angang ani amadi ami bakata ra patang boxinga laiki da mo ko yong amadi mioi ke amana asopan nan giwa dum lo thobo adugi maka chathara kada toina ngasi da manipur da law and order ki situation si hatta bana maram moiraga adum lawa ha amatu na pakko kani na la hochagi ba public discourse recalling our identity hai ba thing pakko chagador ba do warakli ba manipur ki warakli ba law and order ki situation si khatar na ma moiraga matam khara ki to chare hai ba thoramasi warakli ba film masi thatitan normal lak ta ba matam law and order ki film masi pagala paga athu bada pathok chagani hai na pai tara ki mafamda amakka na pa ko mai ni ki pausi chani loina na pajok kadar ba sunga ba khamane na bai thoramasi sai sagi Tauta mati kan biraga laibiriba pangal samasna angam mati kan biraga sarugami naduna ohum baba orang pare si hai bagi apil paitara ke bahunda apa bagi mai dari